Kuki khulai paibasing nakablakpa bom na panbada pikliba angang ani laikhidre mama soklei thaudok asi nungngai matung pung ama khara helakpada Bishnupur district ki Moirang police station na konba tronglaobi awang laikai da thokibani bom na panbadagi laikhidraba angang adu amana chahi mangagi nupa macha amani aduga amana tha mangagi nupi machani makhoi ani soklaba mama aduga loinana Rasmedi city da laikannabada laikhidabani adubu sokpa Mama adudi akan bamong da hojik treatment chathari thaudo si da mari lainana tronglaobi da miyam amadi security ga mukna bathokre lambi da miyam thoraktuna lambi thingkre Moirang police station mamang da miyam na Mei Thakhre pot puba truck ahum su Mei Thakhre lambi thingjinkhre pokhai driba rocket launcher ama su fanglei tronglaobi awang laikai da ngasi ahing Kuki singna bom kapsin duna attack torakpada Tamthina oinam chahi mari amasung machan nupi laisna oinam tha manga laikhidre mama na soklei Court na bel pikraba Kuki ani NSA da amu hana detain tawkre More da thokiba Erang amaga mari lainana police na faduna jail da lairakiba More Youth Club ki former president Philip Khai Kholan Kongsai amasung ke Molsang village ki chief Hen Kholang Mate ani Guwahati High Court na bel pikraba su Manipur sarkar gi maikai digi miyoi ani adubu thadokpagi mahuta NSA da detain tawduna thamle haina Kuki Organization for Human Rights Trust kohar na Meitei dagi mayam na kan yaning da fongdorakli organization asigi Meitei dagi fongdorakli bana Manipur sarkar na chathari bathawong asina Guwahati High Court ki belgi order adu karimata ikai khumna dre High Court asigi justice Prajal Das amasung Arun Dev Chowdhury ani gi division bench na miyoi ani asi criminal appeal case ka mari lainana mamang tha March kunga manga da bel pi khibani adumakpu court na bel pi khraba miyoi ani asi hokhiba April mari da NSA gi makha da Technopol district magistrate na April mari da NSA gi makha da na detain tawnaba order issue tawki haina pen da ba fongdokladuna hokhiba chahi 2023 gi May ahum dagi tholakhiba kangnuf ki Erang asina maram oiraga sarkar na Kuki jo community gi miyoi kayabu atamna na target tawi haina pen da ba fongdorakli Hun festival na nung sisanaba purakpu oirasano kokomi lamdam asida kundaminariba singi manungda asobo purupa mo oiriba thadau gi senglaba kumhai thadau cultural festival na lakpada coordinating on Manipur integrated kokomi ne yai phapaujen pirakli hiramasigi matang da kokomi gi ISPR subcommittee gi convener na thador pacheror amada festival asi thadau purup ki sauthok chaningai oiba fijet saksa lon isai amadi jagoina singban nat ki oiba asengba masak sing utpa amadi purup sing masak takpa kumhai amani festival asina lakpada thadau purup ki miyam amato oina punsin na bagaloina na Manipur da ing tappa purak na bahon na bada purup asina asoba thaudang lowwa ngambu oirasano amarom da 2023 gi May gi tang ahum dagi thorakiba Erang na maram oiraga khundaminariba purup singi marakta nungaina taba kaya lairibasi thadau purup ki lusing basingna Manipur ki integrity ta thajaba thamba Manipuri singi amato oina hingminagadabani haibagi wakhalon miyam da phongdokpa laikhre maram aduna sahi asigi hun thadau festival asi thadau inpi Manipur na Imphal da pangthoknabagi sem sariba asida tampakta khundaminariba purup singna su saruk yaminadun aikhoi maselgi marakta nungsinabagi ichel puraknaba hotnamina sei hairi Pamdagi iraibak iramdam kanbana saruk sama hena fai sahi ahum mapung faraklaba Kuki narco terrorist singi miyoi hak khongau naba hingsatana mang tharaga Meitei singdale tena sathakiba asigi laibak thugaina balandani phammi howagi lan natte haiba sei koi khudimakna wakhal taminaba matam oire sahi lising ani henbagi puari leijariba Manipuri singna ngasi de mikap thoklasi ekoi gi oikraba ipai pu singna iraibak iramdam karamna kanduna ngaktuna lakhi haibadu ngasi ki mirol asina hangatna ningsing minnaba yengsinba yamnamak maru oirakli ipai pu singna iraibak iramdam ngakpa kanbana khwaidagi hena lumna lauduna yeknaba singna satharakhiba lanthing kaya da nokna thawai kathoklam khibani haiba sing asigi mirol sina kawbo yaroi lisingama sanipan taraga mapan dagi na lisingam sapan kunga taruk phawbo sahi tarik kuntakiba Manipur gi ningthau singi mathakta satharakhiba lan adu da misimina awa na kaya nang khrabase thawna pharaba matam dagi ipai pu singna awasing bo maithiba piduna ikhoige ngasigi iramtam asikanduna lakibani ing lisingam sanipan maudraga mathoide thokiba Anglo Manipuri war British singna laingak sasan adugi mayokta ikhoigi thawna pharaba ipai pu singna thengnatuna lakhi loinana ing kumja lisingam sapan mari da British colonial rule gi mayokta hokiba hanba nupi lan adu matam adugi thawna pharaba ikhoigi ima sing amadi ing kumja lisingam sapan kuntraga mapan da thorakiba ani suba nupi lan adusu thawna pharaba ima singna matam da thokiba khusemgi chak tang bagi thodok adugi mayokta kan balan theng chataduna thawai phawu thadok tuna maithiba pikibani loinana ngasi phawpa Manipuri sing state ki thakta ningsing thorom pangthok tuna ningsing baga loinana thawna parbi ima sing ki mafamda ikai kumna bu uli ikoi kuidana thokiba kumja 2001 ki June tara ka mari dagi tara ga nipan phawu lamdam sigi miyamna Bharat laingak amasung NNSN IM gi ani gi marakta sathakiba pistok ki marumda without territorial limit haiba wafam ausilakpadagi yaning da phongdoktuna thawna pharaba lamdam sigi mapari taraga tarukna thawai
katuna maithiba piki numit asibo ngasi phawa the Great June Uprising Unity Day haidun ningsing thorom pangthok ikai khumna ri Manipuri ki haukiba thengkhang kaya da iramdam asibu thukai na basa tharkiba tongan ba lalong kaya da thongna paraba layoi khraba ipai pusing adugi sada nauda oiriba ikhoina tawaina pontha pituna lakhiba ngaktani haukiba inglising aniga kungo humdoi ki mi humdagi kuki narco terrorist na satharakli hingsa yawa landa sida mioi Janik yang kai rongi punsi mangkre mioi lising humpu henbagi mayum makai amang ata tokan kre tongan ba relief camp sing da mioi lising kaya sang japam lo batana tana mioi kaya ama so soina iduna leiri amadi mioi kaya ama ngasi phawa tongan ba hospital sing da ana layeng sathari khwaidagi thamoi sokpa oina Jiribam district ki Bero Bekra subdivision ki manung channa leiba Jakur Dorda pikliba angang ahum yawno lupi taruk yauna Mei Thakhre Tamthina Hatkhibagi thodok leimakhong da leiba 57 Mountain Division ki thabuk suba satkiba laisram kamal bubuthi bakhang dana leiriba asigi wathok sing asisu kawba yaroi maram aduna hauji Kuki narco terrorist nga satharakliba landa asi lamdam asida leiriba tongan bi civil society organization sing mairoi lup sing maira pai bi lup sing amadi khoirambal kaithen fambi ima singna landa asi thengnabada amadi maithiba pinaba honabada punna mayon amada sangsin minnabagi matam adu yaurabani sathariba lan asi iramda Manipuri asi thugai gi hai lan ni leibak ki pham mihobagi lan natte haibasi khoi pumna makhang minnaba matam oire aduga sahi mapung faraklaba lan asi loisinaba honabagi mhotta lengak pairiba BJP gi MLA sing gi marakta pham munnabagi hauda tukre Kuki narco terrorist sing gi lan asida maru oiba horok pham munna thiruba matamda India lengak ki khut chaune yawi haibasi khangpham thogi Kuki sing thariba lan asigi marumda awang nongpok lamdamda maning makha tambagi lal hau sangsiliba lal hau lup sing namthanaba aron ba thorang ama India lengak na sathari habasisu sen ba yaroi da wafam ni haujingna awang nongpok lamdamda leiriba tongan ba state singi saruk singdagi maset phaktok laga Kuki jo singi oiba zalengam haiba lebak ama semna bagi oithoklaroi da manglan amagi marumda tongan ba mapal lebak singi khutyauna landa si sangsilakpani haibasi ngasidi ifong na khangnare maram aduna hojik lamdam asida leiriba CSO sing mahiroi lup sing maira pai bi lup sing kaithel fambi ima sing yauna maraibak maramdam nungsijaba pumnamakta Kuki narco terrorist na satharakliba lan asi maithiba pina ba setpa phire ama lawminna ba haibasi ngasimak mangda tariba wafamni leibaki lusing basing na sulanda asi thengnana ba hona badang heki oiba satnaba yaroi daba tongan bo fam sing phongdokpagi mahutta phamdagi irebak iramdam kanbana saruk chama hena phai haibasi matam pomna maktaning sing bachumgani loina na hojik leiriba anauba lengak asina lengak sasan hek pairak padagi miyam thamkiba thajaba pomba thabukta onthok tuna atoba matamda state sedam hausa gi filmda hanjin hanba haibasi miyam gi apambani lengak asina miyam da thamkiba thajaba adu thabukta onthok tuna sokhat lambi da khong thangjin ba haibasi pomna makki apambani haibasi lengak na so kawroi dabani